Amaromda Moibung Khunau the Chatakiba eviction da Sekmai AC MLA Haikam Dingo gi Khut Yaowi Haina Khunja Singna MLA Asibu Khuladu da Changlakpada Boycott Toukhre eviction Asi Matang da Khulasida Pangthokpa Paugi Mifamamada Moibung Khunau Youth Club ki Secretary K Subhash Chandrana Sekmai gi SDC na eviction taunaba demarcation chathabada Khulasina seasonary ba guha asi sokhide adubo ngasi ayuka anganbagi eviction aduda guha asi Fumjin birame Khulasida water supply gi pipe ti pusin birame adubo ngasi fawba ising tharak palaite masina maram oiraga ising fangdabagi awaba amasu mayoknari haike eviction aduda Khulasi gi amatangai raba crematorium su sidok pikre haiba wafam club secretary asina thamladuna Khulasida mi leitaba yaurakpa matamda potloi fam leitre haina so pendaba fongdorakhe loinana khuladuda chathakiba eviction ado yaningdaba fongdoktuna Khunja Singna kholau kaya sulaukhe Thakna nabai sing Hamelo crematorium Sabiyo crematorium Sabiyo crematorium Sabiyo Ais Dingo Sabiyo Sugumba Laikai Ama Katang Aizaba community hall Chizimazu Tugai Bigre, Aduga Akoi the blame Zut of Virame, Adu Sugumba Zingi Akoi Tamoshi talk and Nuaja Aduna Yaragadi Akoiji Akoigi Laikai Kanbiraga Akoiji Hingba the Sangba Ishingju Moina Tadapiba Shiba the Sangba crematorium Zu Tugai Biba Akoiji Hingbazu Yadaba Sibazu Yadaba Marakshita Akoiji Noraga Tonga Hybra Hybazi a Sarkagi Makeda a Tamzaniva Haiba Todoksi Jina Maram Oiraga Masida Zauna Khut Yaowi Haibagi Mami Uriba Akoigi Kendrasiki MLA Siri Haikam Dingo Sing Akoigi Moibung Kuno Khulda Ngasi Dagi Oina Boycott Toukhre